Honorable CM Council gi examination prep class ki koi parikha thagadreba mahiro sida yaipa bawjen piba aduga thohningdaba thawdo wathuksing ban satrasingda apanba pibidanabagi koi CM gi apin su adugi matangda hauji akoi council gi koi exam si pangthokadreba exam si singtam animakta asumba madi asengba exam conduct tawba ngamgadra mamangda khoina ujaba matamda tapakta yamna strict orga sing gi mafam koi singi area sing da haiba tare khare examination sing ji adum khara kom thokna aduga koi asengba sumba exam gi masak amagi rosi dai leitabadawna khoina sum thengnajaba khoina tajabada ado hadaki khoi manipuri ba situation irang maraksida singtam animakta exam ji phajana asengba sumba masigi parikha ama oibagi oibam thokba masaksing adu leigani natra leiroidra haibagi matangda koi case ki wakhalon thamina manongse hoi thagachari moja hanadagi honai koi gi chingda parikha thabagi chingsima koi section dabagi mami am ka yam chaung tadna dum lai koi swaida parikha exam si pass tawba ngamdaba singsi chingda chalaga thawai dana komla thabida karida dum thanabagi wafam sima dum lisang sina dum si tawraga lai adu handakti amuksu irang leisale hana irang leitringai da fawda chingda masi yengsinba matamda yobada kitang wabagi phibam amakak leirambadu handakti amukka hena changba chatpa yadabagi khudung chadaba sim yam chauna mayok nagadoribani matang sida koigi tambaki lam imphal nakpa area sing khaktumak exam si strict oiraga section laga atopa chingi mafam sing sidana free thagadoribra haibagi wafam amakak laiwaja swai sida kamaina masi chapchana exam gi niti niyam singdu mafam chingda su tamda su jaga sing sida loinamak chanaba ngamgodoribra habduni oja Manipur gi nate aikogi India pumbagi oina jan system mo kano sida education sida tagi strict oidaba na haisi kogi maikai karada tangka karada kogi tongan yengbe yai isam samna exam gi process si koina uriba chatrana kanonda exam hall da changaga ibagi tangka to adu kakanate atau tongan da masigi process yam sangi kanogi exam gi preparation ngasagi exam da logo doriba kano kambu kogi office tuna ai tare ne lagi office to aduna toriba tabakshi am amorjane question chamber obadagina adagi exam gi registration tawba adagi question nam dingi adagi stay evaluation gi tabulation gi adagi haidona process yam sangi oja anari ba sangi ba mayam sigi manunda kadai district toraga kadai de komtoga kari to baya ba bi kano si mayam amalle ada tinda kogi kano si komto e habigi tingi parikha center singda tingi nambala ba parikha center singda koina lanna kano to pot khara sudun dai oi moina ibagi tangkat tagi parikha phamaga ibagi tangkat to da kitang komto angiba tinda ba payan ba ke do ba bi mayam amato bi ai adu bangna heta loina ba proceedings process to the loina ba sumna adugi akaibaduna maram oraga maji eta kudung jaba loin phangane adinate somda evaluation da moi to mo tongana dum check to bi ai adugi evaluation da roma tandu da dum sigi songi center sigi na kanda ilai basi adi sille do examination loi khangwe ni dra ko adu khanga ga di kari to bi ai ke do bi ai dum check to na ba room ya ma ru lai adagi somda mo section le na ari ba jaga sida asagi question li go be wari me ma mo ada question to pito ka di sam district ne pa khadu taraga ja to ka report man to le adagi ngasagi keno da examination kari evaluation to mo matam du da pijen thing na to ya ra ga di evaluation to matam da pijen thing na to ya ra ga di adagi du ba mama adi ngasagi strict ori si kada wai do ga do no ai bagi keno mo ka yam padana channel keno manu sida ko makok pegina loibo ko loina padana strict oi bagi mo du leibra na haraga di adu song wan leiba na teba aduna koina amarom da sing da kra taisen na dege tapat adu da amanda mu taisen toraga khang da ba miyam da su confused on bai tai adu gi process ne ji lei diche adu masi keno na te sumaina ngangla ga do ban natte na khale the whole system of examination dictionary si taribra patabra haibadu gi potuda sumibra sumdabra haibagi potuda hoi alternative ti ujik lai ti ne lawi ko alternative si
ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯤꯁꯇꯦꯝ ꯑꯗꯨꯝ ꯑꯣꯏꯔꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯃꯁꯤꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣꯒꯤꯁꯨ ꯆꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯇꯝꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡꯁꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯄꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯑꯐꯕ ꯑꯦꯛꯖꯥꯝ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯅꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯑꯃꯃꯝ ꯑꯅꯤ ꯃꯤꯒꯤ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯆꯥ ꯃꯁꯨ ꯈꯔꯗ ꯑꯃꯗ ꯑꯃꯨꯛ ꯑꯃ ꯇꯥꯏꯁꯟ ꯑꯃꯗ ꯑꯃꯨꯛ ꯑꯃ ꯇꯥꯏꯁꯟ ꯇꯧꯕꯒꯤ ꯄꯣꯠꯇ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯑꯗꯨꯗꯤ ꯄꯨꯔꯥ ꯑꯣꯏꯗꯧꯕ ꯃꯥꯟꯗꯦ ꯑꯗꯣ ꯁꯥꯇ꯭ꯔꯁꯤ ꯐꯖꯅ ꯏꯚꯦꯂꯨꯑꯦꯁꯟ ꯇꯧꯒꯦꯅ ꯍꯥꯏꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯋꯦ ꯑꯗꯨ ꯊꯤꯔꯒ ꯑꯗꯨ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯁꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ